ꯐꯣꯝꯗ ꯂꯩꯌꯣ ꯌꯥꯝ ꯋꯥꯠꯂꯤ ꯐꯣꯟ ꯄꯥꯏꯅꯤꯡꯉꯥꯕ ꯂꯥꯡꯒꯅꯣ ꯃꯆꯥ ꯇꯣꯝꯕ ꯃꯤ ꯏꯃꯥꯟꯅꯕꯤ ꯂꯦꯟꯗꯤꯅꯥ ꯌꯨꯝ ꯄꯥꯟꯅꯩꯗꯨ ꯎꯗ꯭ꯔꯣ ꯅꯪ ꯀ꯭ꯂꯥꯁ 9 ꯈꯛ ꯇꯝꯃꯤꯗꯅ ꯐꯣꯟ ꯄꯥꯏꯔ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯑꯗꯨꯗꯤ ꯌꯨꯝ ꯄꯥꯟꯅꯤ ꯍꯥꯏꯕ ꯄꯥꯟꯕ ꯌꯥꯍꯩꯔꯣꯏ ꯍꯥꯏꯕ ꯈꯪꯗꯦ ꯐꯣꯟ ꯂꯩꯌꯣ ꯅꯁꯤ ꯑꯉꯥꯡ ꯃꯆꯥ ꯁꯥ ꯂꯩꯔꯤꯁꯦ ꯈꯪꯗꯦ ꯍꯥꯏꯕ ꯌꯨꯝ ꯄꯥꯟꯅꯤꯡꯉꯦ ꯑꯩ ꯃꯤ ꯏꯃꯥꯟꯅꯕꯤ ꯄꯥꯟꯅꯩꯗꯨ ꯎꯗ꯭ꯔꯣ ꯅꯪ ꯄꯦ ꯄꯥꯁꯇ ꯇꯧꯒꯗꯨ ꯂꯩꯕꯤꯒꯦ ꯈꯪꯗꯦꯁꯨ ꯑꯝꯇ ꯂꯩꯗꯕ ꯌꯥꯔꯣꯏ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ ꯅꯪ ꯅꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯉꯕꯣ ꯄꯥꯅꯤꯡꯉꯦ ꯍꯥ ꯅꯌꯨꯝ ꯄꯥꯅꯤꯡꯉꯕꯣ ꯄꯥꯅꯤꯡꯉꯦ ꯅꯪꯅ ꯑꯩ ꯍꯨꯟꯇꯣꯛꯂꯝꯃꯒ ꯆꯠꯂꯕꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏꯅꯦ ꯊꯥꯖ ꯐꯔꯦ ꯅꯪ ꯆꯠꯂꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯀꯅ ꯑꯌꯦꯠꯄ ꯄꯤꯔꯛꯂꯅꯨ ꯑꯩꯁꯨ ꯅꯉꯣꯟꯗ ꯑꯃꯨꯛꯀꯅ ꯑꯌꯦꯠꯄ ꯄꯤꯔꯔꯣꯏ ꯆꯠꯈ꯭ꯔꯣ ꯑꯗꯨꯕꯨ ꯑꯩꯅ ꯅꯪ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯉꯁꯤꯅ ꯅꯉꯣꯟꯗ ꯇꯥꯛꯂꯒꯦ ꯉꯁꯤ ꯑꯩꯅ ꯃꯤꯠꯇꯩ ꯇꯥꯔꯒ क्लब की मीन के तरह चलो बाबा क्लब की वाली आप चलो बा नसीम ठीक है फजे कई चागे अन चाहे नोइन चाबदुगा चप मानना चाय अदुदा नोइना सक थीरगा पोलकपा अइना फजरगा पोलकपा को